ꯃꯥꯂꯦꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯊꯤꯜꯅꯤ ꯄꯤꯛꯇ꯭ꯔꯨ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯃꯝꯇꯥ ꯑꯗꯨ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯏꯃꯥꯒꯤ ꯐꯤꯁꯦ ꯈꯔ ꯑꯝꯇ ꯁꯨꯗꯣꯛꯑꯁꯤ ꯄꯤꯛꯇ꯭ꯔꯨ ꯏꯃꯥ ꯉꯁꯥꯏ ꯅꯪꯕꯨ ꯄꯨꯊꯣꯔꯛꯄ ꯀꯩꯗꯧꯒꯦ ꯃꯤꯅ ꯊꯥꯗꯣꯛꯑꯝꯗꯥꯏꯁꯤꯗ ꯍꯩ ꯀꯌꯥꯝ ꯌꯥꯝꯕꯒꯤꯅꯦ ꯌꯥꯅꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯐꯤ ꯁꯨꯕꯕꯨ ꯉꯜꯂꯤ ꯈꯣꯠꯂꯤꯉꯩꯗ ꯁꯨꯒꯦꯗꯤ ꯍꯥꯏꯗꯦ ꯅꯪꯅ ꯇꯧꯕ ꯑꯃ ꯏꯃꯣꯟ ꯍꯦꯛ ꯃꯣꯜꯂꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯌꯦꯡꯅꯤꯡꯗ꯭ꯔꯒꯅ ꯍꯦꯛ ꯌꯦꯡꯕꯤꯔꯛꯀꯅꯨ ꯀꯩꯅꯣ ꯏꯃꯥꯗ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯅ ꯁꯨꯔꯣ ꯍꯥꯏꯔꯕꯗꯤ ꯐꯤꯗꯣ ꯀꯣꯛ ꯁꯨꯕ ꯀꯩꯗꯧꯒꯦ ꯅꯆꯤꯟꯗꯣ ꯄꯦꯄꯥ ꯄꯦꯄꯥ ꯈꯨꯝꯗꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯁꯨ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯒꯦ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯝꯇꯥ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯥꯎꯅꯤꯡꯅ ꯐꯤꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯍꯧꯔꯤ ꯇꯥꯃꯣꯅ ꯀꯩꯗꯧꯔꯦ ꯃꯝꯇꯥ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯇꯥꯃꯣ ꯏꯕꯦꯝꯃ ꯉꯁꯤꯗꯣ ꯏꯆꯥꯅꯨꯄꯤꯅ ꯎꯇꯤ ꯊꯣꯡꯉꯦ ꯃꯗꯨ ꯆꯥꯔꯒ ꯑꯩꯗꯤ ꯐꯖꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯦꯗꯅ ꯍꯧꯒꯠꯂꯛꯄꯒꯅꯤ ꯂꯥꯛꯏꯁꯦ ꯄꯥꯟ ꯑꯝꯇ ꯁꯦꯝꯃꯛ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯎꯇꯤ ꯆꯥꯔꯒ ꯇꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯆꯥꯔꯝ ꯊꯛꯂꯝꯒ ꯈꯪꯗꯕ ꯀꯨꯏꯔ ꯄꯣꯠꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯥꯃꯣ ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯏꯃꯧꯒ ꯃꯥꯟꯅꯗꯅ ꯀꯩꯗꯧꯔꯨꯅꯤ ꯀꯧꯁꯤꯟꯕꯤꯌꯨꯅꯦ ꯀꯧꯁꯤꯜꯂꯔꯣꯏ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯠꯇꯦ ꯑꯌꯨꯛ ꯌꯥꯍꯧꯕꯗ ꯀꯣꯔꯧ ꯍꯟꯕ ꯏꯄꯥ ꯃꯍꯥꯛꯁꯨ ꯊꯧꯅꯤꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗ ꯗꯨꯛ ꯊꯥꯡꯃꯩ ꯑꯃ ꯊꯥꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯌꯨꯝ ꯄꯥꯟꯒꯗꯧ ꯃꯧ ꯅꯠꯇꯦ ꯁꯦ ꯅꯪꯒꯤ ꯄꯥꯅꯥꯏꯗꯣ ꯃꯝꯇꯥ ꯄꯥꯅ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯆꯥꯏ ꯑꯗꯨꯒ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤꯅꯦ ꯅꯪꯗ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯣ ꯁꯍꯔꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯗꯅ ꯌꯥꯎꯅ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯦꯗꯣ ꯅꯣꯡꯃꯇ ꯃꯃꯥ ꯃꯆꯜ ꯍꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤ ꯈꯜꯂꯨꯔꯕꯗꯤꯅꯦ ꯇꯥꯃꯣ ꯏꯕꯦꯝꯃ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄꯁꯦ ꯄꯥꯞꯅꯤꯀꯣ ꯄꯥꯞ ꯀꯩꯗꯧꯔꯨꯅꯤ ꯃꯝꯇꯥ ꯏꯕꯦꯝꯃ ꯄꯦꯟꯊꯣꯛꯄ ꯌꯥꯎꯗꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯩꯍꯩꯕ ꯍꯧꯅꯗꯦ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯣ ꯑꯋꯥꯡꯒꯤ ꯇꯥꯂꯨꯗ꯭ꯔꯣꯒꯤ ꯃꯃꯧ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯋꯥꯔꯤꯅꯔꯤꯌꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣꯏꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯛꯇꯨꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯕꯨ ꯑꯩꯗꯤ ꯑꯣ ꯐꯩ ꯍꯥꯏꯌꯦ ꯏꯅꯦ ꯁꯈꯤꯅꯒ ꯃꯃꯧ ꯊꯥꯒꯠꯄꯁꯤꯗꯤ ꯂꯣꯏꯔꯦ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯑꯇꯥꯕ ꯑꯩꯗꯤ ꯅꯥꯀꯣꯡꯀꯥꯁꯦ ꯏꯑꯣꯔꯣꯔꯣ ꯍꯦꯛ ꯇꯥꯕꯖꯥꯠꯅꯤ ꯃꯝꯇꯥ ꯅꯣꯛꯇꯨꯅ ꯇꯥꯃꯣ ꯏꯕꯦꯝꯃ ꯅꯣꯡꯃ ꯆꯠꯇꯨꯅ ꯌꯦꯡꯉꯨꯁꯤꯗꯅ ꯅꯣꯡꯃꯇ ꯅꯠꯇꯦ ꯍꯌꯦꯡꯇ ꯆꯠꯁꯤ ꯀꯩꯅꯣ ꯑꯅꯤꯗ ꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯝꯇꯥ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅ ꯇꯧꯔꯤꯕꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯄ ꯃꯈꯩ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯥ ꯑꯌꯥꯏꯕꯒ ꯂꯩꯔꯤꯕꯗꯨꯕꯨ ꯈꯔ ꯊꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯅꯪꯅ ꯏꯟꯁꯥꯡꯗ ꯊꯥꯛꯄ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯁꯨ खरा याइबनी खंगदे ngौबनी खंगदे तौरगा खितसु चाबा मयाइदना इमा नंग सिसु ओंथोकना nganganख्रे ahal amoibagi pangsa masade aibo ahal oiredi nangonda kanana haiba ha pangsa masau kaina nangna amangu pizerasu ai kot kotra sa tarinya odon dugon chakre e khoi mase engonde khaktani nangna ngangba ngamise namawo dodadi wai ma pau haiba ngamdabanina nasan pa ma khak yawbodo uraga chakhibadagi halakredana nangne aigonda nabungi wado amuk hana haudorakanu haiba natro leikai miyamna sanman tawnari imung ngase मागे हक्तक्ता मपा मपू चाक तारेदना नंग सुंग असिंगा आइगोंदा ओनखतना nganglakanu इमा आइगी वासे इमा दो ओनखतुना ngangbगी वासु नते नोंमतसु सारदा सतुना तासौदुना रुबा याइदना आइदि कैदौबगी माबु उनदोइबा हा साब थक्पो वाटपा इमुंगसु नते नुंगाइना लेजबा याइना मावदुना इमुंगी थबक सुनिंगदबगी चचकिबनी कैनो अदुगा नंगसुनी ahalamanदा थक्खा नाइदबा तौगन इमाना नंगोंदा nganglibase hayeng nang na yung pala matamda ay sa iba sikum nanim na kudasu thukta nanabani ima nacha khudimok loi na khangi ima gi mathong morang khang na pangang da ngang budo tarokan ay taning deba ima gumba inimbuk ama thingnagadabagi sarupudi ay yung gapandra su toksar kariya nazimba no thazilakya ay na haibu wabo nang nong talaw bro ha as ay sanjagragi chakam da chazaro asi hai
ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯝꯇꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯊꯣꯔꯛꯇꯨꯅ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯂꯒ ꯃꯃꯥꯏꯗꯨ ꯌꯦꯡꯊꯔꯛꯄꯗ ꯋꯥꯏ ꯇꯩꯔꯝꯕꯒꯤ ꯅꯨꯔꯥ ꯆꯐꯨꯗꯨ ꯅꯨꯔꯥꯅꯤ ꯀꯩꯅꯤ ꯏꯆꯥꯏ ꯆꯥꯏ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯝꯇꯥ ꯁꯥꯎꯅ "ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯁꯨꯅꯤꯡꯗꯕꯤꯌꯥ, ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛ!" ꯄꯤꯛꯇ꯭ꯔꯨ ꯊꯋꯥꯁꯥꯗ ꯃꯈꯨꯠꯇ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯩꯅꯣ ꯏꯃꯥ, ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯃꯤꯅꯒ ꯇꯥꯔꯒ ꯑꯉꯥꯎꯕꯤꯅ ꯍꯥꯏꯕꯤꯈꯤꯕ ꯇꯥꯔꯦ꯫ ꯍꯦ ꯌꯦꯡꯉꯨ, ꯅꯨꯔꯥ ꯑꯁꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯆꯥꯏꯗꯨ ꯂꯩꯔꯤꯕꯁꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯌꯨꯛ ꯑꯁꯤꯗ ꯃꯤ ꯄꯣꯡ ꯑꯃ ꯂꯥꯛꯑꯣ, ꯑꯁꯤꯒꯨꯝꯕꯁꯤ ꯎꯕꯁꯤ ꯇꯧꯍꯩꯗꯦ, ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯅꯪꯕꯣ? ꯏꯃꯥ, ꯅꯪꯒꯤ ꯆꯥꯎꯈꯠꯇꯕ ꯀꯣꯛꯇꯣ ꯁ꯭ꯋꯥꯏ ꯇꯧꯔꯛꯀꯅꯨ, ꯅꯨꯔꯥ ꯎꯔ ꯀꯩꯗꯧꯔꯒꯦ? ꯍꯩ ꯆꯥꯎꯈꯠꯄꯤ, ꯑꯩꯅ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯧꯒꯅꯨꯗꯅ꯫ ꯏꯃꯥ, ꯅꯪꯒꯤ ꯁꯥꯔꯩꯁꯦ ꯈꯔꯁꯨ ꯍꯦꯟꯃꯜꯂꯤꯀꯣ, ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯅꯤ꯫ ꯃꯝꯇꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯅ ꯐꯅ ꯉꯥꯡꯆꯩꯗꯨꯅ ꯇꯧꯔꯕꯁꯨ ꯑꯅꯝ ꯀꯟꯕ ꯇꯥꯁꯤꯟꯅꯗꯕ ꯃꯇꯧ ꯑꯗꯨ ꯁꯥꯎꯅ "ꯍꯦ ꯏꯁꯨ ꯇꯥꯗꯕꯤ, ꯌꯥꯎꯔꯛꯄꯗꯕꯨ ꯅꯨꯔꯥ ꯁꯨꯝꯆꯤꯟꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ? ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯛꯁꯤꯒꯦ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯛꯂꯤ ꯃꯌꯥꯝ ꯑꯁꯦ ꯃꯅꯥ ꯑꯁꯤꯗ ꯅꯣꯡꯇ ꯆꯪꯗꯦ, ꯁꯨꯅꯤꯡꯗꯕꯤꯁꯤꯗꯤ ꯆꯅꯗꯕꯤ ꯃꯧ ꯑꯣꯏꯗꯧꯔꯤꯌꯦ, ꯆꯅꯗꯕꯤ!" ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨ ꯃꯥꯁꯨ ꯃꯈ꯭ꯋꯥꯡꯒꯗꯣ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯇꯥ ꯂꯥꯏꯍꯧ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ "ꯄꯤꯛꯇ꯭ꯔꯨ, ꯀꯩꯗꯧꯔꯦ ꯅꯪꯅꯗꯨꯗ ꯃꯪꯂꯒ ꯂꯦꯞꯄꯤꯗꯨꯅ? ꯅꯋꯥ ꯀꯥꯏꯅꯔꯕꯣ? ꯌꯥꯝ ꯇꯥꯏꯅꯦꯀꯣ, ꯑꯩꯈꯣꯏ ꯃꯥ ꯈꯠꯅꯕꯒꯤ ꯏ ꯌꯥꯝ ꯀꯥꯔꯤ ꯆꯠ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯈꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯃꯥ ꯅꯆꯥꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯆꯪꯂꯛꯇꯧ ꯇꯜꯂꯕꯅꯤ꯫ ꯇꯟꯅꯤ, ꯀꯩ ꯂꯩꯔꯒꯦ? ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ." ꯂꯩꯍꯥꯎ ꯃꯝꯇꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯎꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯇꯞꯅ꯫ "ꯍꯣꯔꯦꯟꯗꯣ ꯇꯥꯃꯤꯔꯥꯝ ꯇꯧꯅꯔꯨꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯏꯅꯦ꯫ ꯑꯗꯨꯒꯤꯕꯨ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯦ꯫ ꯅꯪ ꯀꯧꯕ ꯂꯥꯛꯑꯣ, ꯑꯩ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯈꯣꯏ ꯅꯃꯥꯁꯤ ꯎꯔꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯍꯥꯎ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯥꯎꯗꯨꯅ ꯀꯧꯔꯛꯏ꯫ "ꯄꯤꯛꯇ꯭ꯔꯨ, ꯄꯤꯛꯇ꯭ꯔꯨ, ꯑꯩ ꯉꯥꯏꯔꯦ, ꯊꯣꯛꯂꯛꯑꯣ, ꯊꯦꯡꯈ꯭ꯔꯦ." ꯄꯤꯛꯇ꯭ꯔꯨꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤꯕꯤ ꯃꯝꯇꯥꯅ "ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨ ꯂꯩꯇꯦꯅꯦ, ꯃꯥꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯍꯜꯂꯣ ꯍꯜꯂꯣ." ꯂꯩꯍꯥꯎ ꯇꯞꯅ ꯁꯣꯟꯅꯩ꯫ ꯃꯁꯤꯒꯤ ꯃꯝꯇꯥ ꯍꯥꯏꯕꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯄꯣꯛꯄꯤꯁꯦ ꯈꯨꯃꯗꯧꯅꯤ, ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯥꯃꯛꯅꯤ, ꯃꯤꯒꯁꯨ ꯇꯤꯟꯅꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯄꯤꯛꯇ꯭ꯔꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎꯗ ꯃꯥ ꯂꯩ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯩꯍꯥꯎ ꯃꯥꯁꯨ ꯈꯪꯂꯗꯨꯅ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯑꯃꯨꯛ ꯉꯥꯏꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯄꯗꯗꯤ ꯃꯝꯇꯥꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯦ, ꯀꯗꯥꯏꯗꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯏꯇꯥ ꯂꯩꯍꯥꯎꯒ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯀꯨꯏꯔꯣꯏ꯫ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯑꯁꯦ ꯏꯔꯥꯡ ꯌꯥꯝꯅ ꯐꯩ, ꯏꯃꯥꯅ ꯃꯥꯒ ꯄꯨꯟꯕꯁꯤ ꯄꯥꯝꯗꯦꯀꯣ꯫ ꯐꯠ ꯆꯠꯂꯒ ꯐꯠ ꯍꯜꯂꯛꯎ꯫ ꯅꯣꯏꯅ ꯇꯧꯕ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯝꯖꯥꯎꯗ ꯆꯥꯔꯨꯗ ꯑꯣꯏꯔꯤꯅꯤꯅꯦ, ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪ ꯇꯧꯔꯤꯁꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯅꯦ ꯑꯣꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏ, ꯁꯩꯇ ꯑꯣꯏꯕ ꯀꯩꯅꯣ ꯈꯪꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯂꯣꯏ ꯂꯣꯏꯔꯝꯂꯕꯅꯤ ꯑꯩ, ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯃꯅꯥ ꯑꯁꯤꯗ ꯇꯥꯗꯦꯕ꯫ ꯃꯁꯦ ꯃꯕꯨꯡꯅꯒ ꯌꯨꯝ ꯑꯁꯤ ꯂꯩꯇ꯭ꯔꯦ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯗꯧꯔꯤꯌꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯃꯁꯤꯕꯨ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎꯅ "ꯏꯇꯥ, ꯅꯣꯏ ꯅꯃꯥꯁꯤꯕꯨ ꯀꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯁꯦ ꯀꯥꯎꯔꯖꯥꯠꯂꯣ? ꯈꯪꯗꯦ, ꯁꯥꯔꯩꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯑꯩ ꯀꯣꯛꯀ ꯉꯥꯎꯏ꯫ ꯅꯣꯡꯃꯇ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯝꯇꯁꯨ ꯌꯥꯎꯍꯟꯗꯦ꯫ ꯏꯇꯥ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤ꯫ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯜ ꯆꯦꯟꯗ꯭ꯔꯤ ꯐꯥꯎ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ, ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯤꯟꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ꯫ ꯑꯁ ꯏꯇꯥ, ꯀꯥꯟꯅꯗꯕ ꯊꯕꯛ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ꯫ ꯌꯨꯝꯗꯒꯤ ꯍꯥꯏꯔ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯅꯠꯇꯦ, ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯔꯤꯗꯣ ꯃꯤꯅ ꯆꯦꯟꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯩꯗꯤ ꯌꯦꯡꯉꯨ, ꯅꯨꯄꯥ 3-4ꯅꯤ ꯀꯣꯏꯔꯤꯁꯤ, ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯟꯇꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? 3-4ꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯀꯔꯝꯕꯗ ꯌꯨꯝ ꯄꯥꯟꯗꯣꯏꯕ? ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯆꯦꯟꯈ꯭ꯔ ꯂꯣꯏꯔꯦ, ꯑꯇꯩꯗꯨꯅ ꯀꯝꯗꯧꯕ? ꯀꯩꯗꯧꯅꯤ, ꯁꯦꯜ ꯄꯥꯏꯗꯕ ꯂꯥꯏꯔ ꯃꯆꯥꯁꯤꯡꯗꯨꯗꯤ ꯋꯥꯖꯍꯧꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯒꯤ ꯋꯥꯁꯤꯗꯤꯀꯣ ꯑꯩ ꯇꯤꯟꯅꯗꯧꯒ ꯇꯟꯁꯤꯜꯂꯛꯏ꯫ ꯇꯥꯏꯡꯗꯦ, ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯃꯇꯝ ꯃꯇꯝꯒꯤ ꯍꯥꯏꯗꯨꯅꯤ ꯏꯇꯥ, ꯈꯔꯁꯨ ꯌꯥꯎꯕ ꯇꯥꯕꯅꯤ꯫ ꯇꯥꯃꯤꯔꯥꯗ ꯂꯩꯔꯦ ꯏꯇꯥ, ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯐꯠ ꯎꯅꯔꯒ ꯐꯠ ꯆꯪꯉꯛꯀꯦꯀꯣ꯫ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨ ꯃꯦꯔꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯨꯞꯂꯩꯅ
ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯄꯤꯛꯇ꯭ꯔꯨ ꯀꯅꯥꯅꯣ ꯈꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯀꯣꯛꯂꯩ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯇꯥ ꯂꯩꯍꯥꯎ ꯑꯗꯨ ꯅꯨꯄꯥ ꯎꯅꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥ ꯉꯥꯏꯔꯝꯃꯤꯅꯤ ꯑꯣ ꯃꯤꯅ ꯅꯨꯄꯥ ꯎꯅꯔꯒ ꯅꯪꯅ ꯃꯤꯔꯦꯝꯗꯨꯃ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯅꯤ ꯎꯅꯔꯝꯗꯥꯏꯗꯗꯤ ꯅꯪꯅ ꯆꯠꯁꯤ ꯍꯧꯕꯗ ꯅꯣꯡꯃꯇ ꯃꯥꯅ ꯌꯥꯔꯛꯄꯕꯨ ꯌꯥꯎꯈ꯭ꯔꯕ ꯍꯥ ꯅꯇꯣꯝꯇ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯥꯒꯤꯗꯅ ꯅꯪꯅ ꯉꯥꯏꯔꯤꯕ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯃꯅ ꯑꯃ ꯀꯟꯈꯠꯅꯕꯤꯗꯣ ꯇꯧꯔꯛꯀꯗꯨꯗ ꯑꯩꯉꯣꯟꯗꯗꯤ ꯄꯤꯛꯇ꯭ꯔꯨ ꯀꯣꯛꯂꯩꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯥꯎꯔꯞꯅ ꯌꯦꯡꯗꯨꯅ ꯉꯁꯤꯅꯦ ꯑꯩꯉꯣꯟꯗ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯈꯣꯡꯕꯥꯟꯁꯤ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯝꯁꯅꯤ ꯍꯧꯖꯗꯤ ꯑꯩ ꯑꯄꯤꯛꯄ ꯃꯤꯒ ꯈꯠꯅꯕ ꯉꯝꯖꯔꯣꯏꯀꯣ ꯁꯣꯝꯗꯅ ꯃꯦꯔꯥꯅ ꯅꯪꯅ ꯄꯤꯛꯇ꯭ꯔꯨꯒ ꯂꯥꯛꯏꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯃꯥꯅ ꯉꯥꯡꯕꯤꯕ ꯁꯣꯏꯔꯣꯏꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯐꯖꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯩ ꯑꯣꯏꯔꯝꯅꯤ ꯑꯗꯣ ꯃꯈꯣꯏ ꯃꯃꯥꯁꯦ ꯄꯤꯛꯇ꯭ꯔꯨꯕꯨꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯅꯪꯒꯗꯤ ꯃꯤ ꯑꯣꯏꯅꯕꯨ ꯉꯥꯡꯕꯤꯗꯦ ꯍꯌꯦꯡ ꯂꯩꯀꯥꯏꯒ ꯊꯪꯅꯔꯦ ꯃꯤꯋꯥ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯌꯧꯔꯛꯇꯅ ꯏꯃꯥꯒ ꯇꯥꯈ꯭ꯔꯕꯗꯤ ꯂꯥꯜꯂꯝꯗꯤ ꯁꯣꯏꯗꯦ ꯑꯦ ꯅꯣꯏ ꯃꯥꯁꯦ ꯃꯤꯋꯥꯗ ꯌꯥꯝ ꯊꯥꯖꯕ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯅꯒ ꯑꯩ ꯄꯥꯝꯃꯛꯇꯕꯒꯤ ꯍꯥꯏꯖꯤꯟꯗꯣꯏ ꯖꯥꯠꯂꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯤꯒꯤ ꯋꯥꯒ ꯊꯥꯖꯕꯤꯕ ꯅꯠꯇꯦ ꯃꯃꯤꯠꯅ ꯃꯈꯣꯡꯅ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯣ ꯅꯪꯁꯨ ꯄꯤꯛꯇ꯭ꯔꯨꯁꯤ ꯀꯌꯥ ꯄꯨꯟꯒꯅꯨ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯍꯣꯏ ꯇꯥꯃꯤꯔꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯃꯥꯒꯤ ꯈꯜꯂꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯗꯨꯕꯨꯗꯤ ꯅꯨꯡꯁꯤꯗꯕ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯃꯝꯇꯥ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯆꯥꯕꯨ ꯉꯥꯏꯔꯝꯕꯗꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯉꯤ ꯀꯌꯥꯇꯨꯅ ꯌꯦꯡꯉꯨꯅꯦ ꯁꯟꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯌꯧꯔꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕ ꯃꯁꯤ ꯐꯩ ꯈꯪꯉꯤ ꯉꯁꯤꯗꯤ ꯍꯟꯊꯅꯈꯤꯁꯅꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯇꯥ ꯂꯩꯍꯥꯎꯒ ꯅꯣꯛꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯂꯩꯍꯥꯎꯗꯤ ꯃꯝꯇꯥ ꯎꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗ ꯆꯠꯂꯒꯦ ꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥ ꯊꯣꯡꯒꯥꯟꯗꯒ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯩ ꯆꯠꯂꯨꯔꯕꯁꯨ ꯂꯥꯡꯂꯨꯔꯕꯁꯨ ꯅꯪꯕꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯂꯝꯖꯥꯎ ꯑꯗꯨꯗ ꯅꯨꯄꯥ ꯎꯅꯕ ꯍꯧꯅꯕ꯭ꯔꯥ ꯅꯣꯏꯕꯣ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯀꯅꯥꯅ ꯏꯃꯥꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯎꯅꯩ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯝꯇ ꯎꯅꯖꯗꯦ ꯆꯤꯟꯊꯤꯕꯤꯌꯥ ꯅꯅꯦ ꯇꯥꯃꯨꯅ ꯑꯩꯉꯣꯟꯗ ꯇꯝꯂꯕꯅꯤ ꯀꯣ ꯅꯆꯥꯅꯨꯄꯤꯗꯣ ꯂꯝꯖꯥꯎꯗ ꯒꯥꯒꯥ ꯅꯣꯛꯇꯅ ꯅꯨꯄꯥ ꯎꯅꯍꯧꯋꯦ ꯍꯥꯏꯗꯅ ꯈꯪꯉꯕ꯭ꯔꯥ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯁꯥꯎꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯃꯁꯥꯒꯤ ꯁꯨꯃꯥꯡꯅꯤ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡꯗ ꯃꯈꯨꯠ ꯂꯥꯝꯁꯤꯜꯂꯛꯏꯁꯤꯕꯣ ꯃꯃꯧ ꯅꯨꯄꯤ ꯆꯟꯅꯗꯕꯤꯗꯣ ꯍꯥꯟꯅ ꯀꯧꯁꯤꯜꯂꯨꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯃꯥ ꯅꯪꯁꯨꯅꯤ ꯃꯤꯒꯤ ꯃꯤꯋꯥꯗꯗꯤ ꯅꯊꯧꯅ ꯐꯈꯩ ꯉꯥꯡꯅꯩꯅꯦ ꯍꯦ ꯇꯥꯅꯤꯡꯗꯦ ꯂꯥꯡꯒꯅꯨ ꯅꯆꯤꯟꯕꯥꯟꯗꯣ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪꯅ ꯇꯧꯗꯅ ꯃꯤꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯇꯥꯍꯟꯒꯅꯨ ꯈꯪꯂꯕ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯗꯨꯛ ꯊꯥꯎꯃꯩꯒ ꯊꯥꯔꯛꯎ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯄ꯭ꯔꯞ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯝꯇꯥ ꯑꯁꯨꯝ ꯍꯥꯏꯍꯧꯏ ꯃꯁꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯑꯁꯤ ꯃꯥꯡꯉꯦ ꯄꯨꯜꯂꯤꯉꯩꯗꯤ ꯏꯆꯥꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯅ ꯂꯩꯀꯥꯏ ꯃꯤ ꯄꯨꯟꯒꯅꯨ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒ ꯃꯃꯧ ꯏꯕꯦꯝꯃ ꯊꯦꯝꯕꯤꯒꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯧꯗ ꯎꯕꯗ ꯃꯝꯇꯥ ꯁꯥꯎꯅ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯆꯪꯍꯩꯗꯕ ꯃꯤ ꯆꯪꯉꯛꯏ ꯁꯨꯝꯖꯤꯠ ꯄꯨꯔꯛꯎ ꯍꯩ ꯋꯥꯏ ꯑꯝꯇ ꯁꯤꯠꯇꯣꯛꯀꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯧꯕꯒ ꯊꯦꯝꯕꯤꯒꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯅꯩ ꯊꯦꯝꯕꯤꯅ ꯏꯃꯥ ꯅꯃꯧ ꯂꯥꯟꯈ꯭ꯔꯦ ꯅꯪꯕꯨ ꯑꯝꯇ ꯉꯥꯛꯄꯤ ꯏꯃꯥ ꯅꯆꯥ ꯂꯥꯟꯈ꯭ꯔꯦ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯍꯩ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯁꯨꯃꯥꯡꯁꯦ ꯑꯃꯣꯠꯄ ꯌꯥꯝ ꯂꯩꯔꯦ ꯋꯥꯏ ꯁꯤꯠꯇꯣꯛꯀꯦ ꯁꯨꯝꯖꯤꯠ ꯄꯨꯔꯛꯎ ꯍꯥꯏꯕꯅꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯏꯃꯨꯡꯗꯒꯤ ꯁꯨꯝꯖꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯈꯖꯤꯛꯇꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯏꯃꯥ ꯂꯥꯛꯏꯁꯤ ꯇꯥꯆꯧꯒ ꯏꯅꯝꯃꯒꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥ ꯑꯃ ꯂꯩꯍꯧꯏ ꯏꯆꯜ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯅꯗ꯭ꯔꯒ ꯉꯁꯤꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯏꯕ ꯑꯣꯛꯂꯦ ꯄꯦꯠꯂꯦ ꯂꯩꯑꯣꯏꯈ꯭ꯔꯕ ꯅꯄꯥ ꯅꯄꯨꯗꯨ ꯐꯥꯎꯕ ꯆꯤꯡꯊꯣꯛꯇꯨꯅ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯅꯍꯟꯕ ꯉꯝꯕ ꯃꯆꯥ ꯆꯠꯂꯣ ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯏꯃꯥ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏꯒꯦ ꯏꯃꯥ ꯏꯆꯜ ꯇꯥꯆꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯜꯅ ꯇꯥꯆꯧꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯐꯠꯇꯕꯅꯤ ꯏꯃꯥꯒ ꯑꯩꯒꯗꯤ ꯀꯩꯝꯇ ꯈꯟꯗꯃꯈꯩ ꯏꯅꯝꯃꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨ ꯏꯅꯝꯃ ꯋꯥꯈꯜ ꯐꯦꯜꯂꯨꯔꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯑꯩ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ
ꯅꯃꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯁꯦꯡꯅ ꯍꯣꯠꯅꯖꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩꯗꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯗꯅ ꯌꯨꯝ ꯑꯁꯦ ꯆꯪꯂꯛꯀꯦ ꯍꯣꯠꯅꯔꯕꯗꯤ ꯅꯃꯥ ꯑꯩ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯃꯃꯥꯒꯤ ꯃꯒꯨꯜ ꯈꯪꯂꯕ ꯊꯧꯕ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯔꯣꯏ ꯈꯟ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒ ꯆꯠꯈ꯭ꯔꯕꯗ ꯃꯝꯇꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯖꯃꯨꯅꯥ ꯍꯪꯒꯥꯝ ꯄꯣꯂꯥꯡ ꯑꯗꯨ ꯃꯟꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯄꯤꯛꯇ꯭ꯔꯨꯒ ꯇꯤꯟꯅꯕꯁꯦ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯣ ꯃꯃꯥꯗꯨꯒꯤ ꯁꯛꯇꯥꯗꯣ ꯏꯃꯥ ꯀꯌꯥ ꯂꯣꯏꯅꯍꯟꯅꯤꯡꯗꯦ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯏꯅꯦ ꯃꯝꯇꯥꯗꯣ ꯅꯨꯡꯁꯤꯗꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯁꯥꯒꯤ ꯁꯨꯃꯥꯡꯗ ꯁꯤꯠꯇꯨꯅ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯑꯗꯨꯝ ꯌꯥꯝꯅ ꯌꯦꯡꯂꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯒꯁꯦ ꯂꯩꯀꯥꯏꯗ ꯐꯅ ꯋꯥꯔꯤ ꯁꯥꯕ ꯅꯠꯇꯦ ꯃꯆꯥꯅꯨꯄꯤꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯐꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯅꯤ ꯃꯃꯥꯗꯣ ꯀꯩꯗꯥ ꯑꯃꯅ ꯃꯆꯥ ꯈꯛꯇꯅꯤ ꯃꯥꯅ ꯐꯅ ꯎꯔꯤꯕ ꯃꯤꯒꯤ ꯃꯆꯥꯒꯗꯤꯅꯦ ꯃꯤ ꯑꯣꯏꯅꯒ ꯊꯥꯕꯤꯕ ꯅꯠꯇꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯄꯥꯛ ꯆꯠꯃꯤꯟꯅꯒꯅꯨ ꯑꯐꯕ ꯃꯈꯣꯏꯅꯦ ꯐꯅ ꯑꯗꯨꯝ ꯂꯩꯖꯁꯠ ꯐꯠꯇꯕ ꯅꯪꯗ ꯃꯈꯣꯏꯒ ꯄꯨꯜꯂꯨꯅꯨ ꯍꯣꯏꯕ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯇꯝꯃꯨꯅ ꯅꯆꯥ ꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯑꯒ ꯅꯪꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣꯃꯤ ꯇꯣꯝꯕꯤꯅꯁꯨ ꯕꯦꯝꯃ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥ ꯏꯃꯧꯁꯤꯡꯁꯦ ꯅꯨꯡꯁꯤꯗꯅ ꯐꯅ ꯈꯟꯕ ꯃꯈꯣꯏꯅꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯁꯣꯜꯂꯛꯂꯦ ꯍꯥꯏꯗꯅ ꯃꯤ ꯑꯣꯏꯅꯒ ꯊꯥꯕꯤꯕ ꯅꯠꯇꯦ ꯃꯝꯇꯥꯁꯨ ꯑꯩꯁꯨ ꯏꯃꯧꯒ ꯏꯆꯥꯒꯗꯣ ꯅꯨꯡꯁꯤꯗꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯃꯈꯣꯏꯅ ꯋꯥꯈꯜ ꯌꯥꯎꯔꯝꯂꯒꯕꯨ ꯑꯁꯨꯝꯅ ꯊꯣꯛꯀꯗ꯭ꯔꯣ ꯑꯩꯁꯦ ꯈꯜꯂꯨꯔꯒ ꯊꯋꯥꯏꯁꯦ ꯆꯥꯛꯄꯖꯥ ꯍꯣꯏꯗꯍꯦ ꯈꯔꯁꯨ ꯈꯪꯍꯜ ꯐꯔꯦ ꯑꯇꯣꯞꯄ ꯋꯥꯔꯤꯗꯨꯝ ꯁꯥꯁꯤ ꯀꯥꯟꯅꯕ ꯅꯠꯇꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯝꯕꯤꯅ ꯑꯇꯩ ꯂꯥꯏꯔꯤ ꯖꯃꯨꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯤꯅ ꯑꯋꯣꯏꯕ ꯇꯟꯕꯨ ꯇꯜꯂꯤ ꯑꯣꯅꯦ ꯌꯥꯆꯪꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯒꯥ ꯌꯥ ꯃꯤꯠꯁꯤ ꯎꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯃꯝꯇꯥꯅ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒꯁꯨ ꯇꯤꯟꯅꯔꯤꯕꯅꯦꯃꯤ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ ꯑꯋꯣꯏꯕ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯥ ꯃꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯂꯤꯕꯅꯤ ꯑꯩꯗꯤ ꯅꯛꯅ ꯇꯤꯟꯅꯍꯟꯒꯅꯣ ꯂꯥꯞꯇꯤꯟ ꯇꯤꯟꯅꯧ ꯍꯥꯏꯌꯨ ꯌꯥꯝ ꯉꯝꯕꯅꯤ ꯃꯈꯣꯏ ꯃꯃꯥ ꯖꯃꯨꯅꯥꯗꯨꯁꯨ ꯅꯍꯥꯟꯋꯥꯏ ꯂꯩꯀꯥꯏꯗ ꯃꯃꯤꯡ ꯂꯩꯔꯛꯂꯤꯕ ꯅꯨꯄꯤꯅꯤ ꯃꯃꯥꯒꯤ ꯃꯆꯥ ꯎꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯆꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯅꯣꯡꯃꯇ ꯊꯣꯡꯒꯥ ꯋꯥꯡꯃ ꯂꯥꯜꯍꯟꯗꯦ ꯃꯥꯅꯁꯨ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯄꯨꯟꯕ ꯇꯜꯂꯤ ꯍꯥꯏꯌꯦ ꯃꯈꯣꯏꯒꯤ ꯏꯔꯥꯡꯗꯨꯗꯤ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅꯗꯤ ꯄꯨꯅꯤꯡꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯦ ꯐꯩ ꯏꯆꯥ ꯅꯤꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯀꯨꯞꯅ ꯁꯦꯟꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯛꯅꯣꯛꯇꯅ ꯃꯤꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏ ꯑꯩ ꯆꯠꯂꯨꯒꯦ ꯑꯦ ꯅꯪꯗꯤ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯂꯩꯀꯥꯏꯗ ꯅꯨꯡꯇꯤꯒꯤ ꯆꯥꯛꯍꯟꯆꯥꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯄꯗꯤ ꯌꯥꯕ ꯑꯗꯨꯒ ꯃꯆꯥ ꯑꯩꯕꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯕ ꯏꯃꯥ ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯍꯩ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯆꯥꯒꯤ ꯐꯅꯅꯕꯅꯤꯅꯦ ꯌꯦꯡꯉꯣ ꯂꯩꯀꯥꯏꯁꯤꯗ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯑꯐꯕ ꯇꯤꯟꯅꯕ ꯌꯥꯕ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯊꯛꯈꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯉꯥꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯅꯪꯁꯨ ꯃꯥꯡꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯩꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯆꯥꯛꯀꯁꯦ ꯏꯃꯥꯅ ꯊꯣꯡꯍꯧꯔꯣ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯇꯥꯍꯟꯒꯅꯨ ꯈꯪꯂꯦꯗꯅ ꯅꯪꯅ ꯄꯨꯜꯂꯨꯗꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤ ꯌꯨꯝꯒꯁꯤ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯅꯤꯀோ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯌꯨꯝꯗꯒꯤꯁꯨ ꯃꯄꯥꯜ ꯊꯣꯛꯇꯅ ꯂꯩꯔꯒ ꯍꯌꯦꯡ ꯅꯨꯄꯥ ꯀꯅꯥꯅ ꯑꯩꯕꯨ ꯂꯧꯕꯤꯗꯣꯔꯤꯒꯦ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕ ꯑꯣꯏꯔꯒ ꯂꯩꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯍꯥꯏꯌꯣ ꯅꯨꯄꯥꯒꯤ ꯑꯣꯏꯔꯦꯀꯣ ꯕꯦꯝꯃ ꯅꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯒ ꯂꯥꯏꯔꯤ ꯀꯔꯝꯍꯥꯏꯅ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯟꯅꯒꯅꯤ ꯍꯥꯟꯅ ꯈꯜꯂꯨ ꯁꯛꯇꯥ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯗꯧꯔꯤꯒꯦ ꯆꯟꯁꯨ ꯆꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯨ ꯆꯥꯛ ꯇꯨꯝ ꯊꯣꯡꯉꯨꯁꯨ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯃꯝꯇꯥꯅ ꯃꯆꯥꯕꯨ ꯆꯠꯍꯜꯂꯝꯗꯦ ꯊꯥꯕꯂꯩꯍꯣꯏꯒꯤ ꯁꯪꯒꯣꯏ ꯃꯆꯥꯗꯨꯗꯅꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯄꯨꯜꯂꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯩꯅꯣ ꯏꯇꯥ ꯄꯤꯛꯇ꯭ꯔꯨꯗꯤ ꯂꯥꯛꯄ ꯎꯗꯦꯗ ꯂꯩꯍꯥꯎꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯍꯧꯕꯗꯗꯤ ꯃꯃꯥꯅ ꯌꯥꯗꯦ ꯍꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯇꯟꯗꯅ ꯂꯥꯛꯏ ꯊꯥꯕꯂꯩ ꯅꯥꯀꯜꯗ ꯉꯥ ꯁꯦꯝꯂꯤꯕ ꯀꯣꯛꯂꯩꯗꯣꯟꯁꯤꯡꯗꯨꯅ ꯇꯥ ꯀꯣꯛꯂꯩ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯏꯇꯥ ꯄꯤꯛꯇ꯭ꯔꯨꯁꯦ ꯂꯥꯛꯑꯔꯣꯏ ꯍꯥꯏ ꯃꯈꯣꯏ ꯃꯃꯥꯗꯨꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯃꯆꯥꯅꯨꯄꯤꯅꯤꯅ ꯀꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯅ ꯁꯥꯎꯔꯗꯤꯅꯦ ꯏꯅꯦꯕꯨꯀ ꯆꯥꯏꯅꯕ ꯁꯣꯏꯔꯣꯏ ꯍꯦꯔꯥ ꯇꯥ ꯀꯣꯛꯂꯩ ꯅꯨꯄꯤ ꯃꯆꯥꯅ ꯌꯥꯔꯤꯕꯨ ꯍꯦꯛꯇ ꯅꯌꯨꯝꯗ ꯄꯨꯁꯤꯟꯈꯣ ꯀꯩꯅꯣ ꯀꯣꯛꯂꯩꯁꯨ ꯅꯣꯛꯇꯨꯅ
ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯔꯤꯇꯥꯅ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯅꯦ ꯃꯝꯇꯥꯁꯦ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ ꯃꯣꯏꯒꯤ ꯇꯥ ꯊꯧꯕꯅ ꯏꯅꯝꯃ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯍꯧ ꯏꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯇꯥ ꯄꯤꯛꯇ꯭ꯔꯨꯕꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯈꯤꯗ꯭ꯔꯤꯕꯅꯤ ꯂꯩꯍꯥꯎꯅ ꯑꯗꯣ ꯇꯥ ꯊꯧꯕꯗꯣ ꯅꯍꯥꯟ ꯏꯅꯝꯃ ꯊꯦꯝꯕꯤꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯁꯨ ꯏꯅꯦ ꯃꯝꯇꯥꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯈꯤ ꯍꯥꯏꯌꯦ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤ ꯃꯆꯥ ꯊꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪ ꯊꯧꯕꯒ ꯇꯧꯔꯒ ꯅꯅꯦꯝꯗ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯔꯨꯆꯣꯗꯅ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯃꯥ ꯏꯅꯦꯝꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯅ ꯏꯅꯦꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯅꯪꯗ ꯅꯠꯇꯦ ꯏꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ ꯑꯩꯅ ꯅꯪꯕꯨ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯨꯕꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯩ ꯏꯆꯦꯗꯨ ꯐꯖꯅ ꯍꯥꯏꯖꯒꯦ ꯁꯥꯎꯗꯅꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯊꯨꯃꯜꯂꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯖꯔꯒ ꯌꯦꯡꯂꯁꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯁꯥꯎꯕ ꯉꯝꯒꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯈꯣꯏ ꯇꯥꯆꯧꯒꯁꯨ ꯋꯥꯔꯤ ꯁꯥꯔꯒꯦ ꯅꯨꯡꯊꯤꯜꯅꯤ ꯀꯣꯛꯂꯩ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯤꯛꯇ꯭ꯔꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯏꯔꯩ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯣꯛꯂꯩꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯑꯗꯣ ꯅꯈꯣꯏ ꯃꯥꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯗ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯝꯒꯅꯤ ꯑꯗꯨ ꯇꯥ ꯀꯣꯛꯂꯩ ꯅꯪ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯃꯥꯅꯒ ꯎꯔꯗꯤ ꯑꯩ ꯉꯥꯡꯕꯗ ꯂꯣꯏꯔꯅꯤꯕ ꯅꯈꯣꯏꯅ ꯃꯥꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯃꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯥ ꯀꯩꯅꯣꯝ ꯇꯧ ꯃꯥꯅ ꯌꯥꯝ ꯉꯥꯡꯂꯕꯗꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯄꯤꯛꯇ꯭ꯔꯣ ꯅꯪꯅꯒ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯖꯥꯠꯅꯤ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯇꯨꯅ ꯏꯁ ꯑꯗ ꯇꯥꯍꯦ ꯑꯗꯣ ꯁꯦꯜ ꯊꯨꯝꯒꯗꯣ ꯈꯔ ꯌꯥꯝꯅ ꯇꯥꯟꯁꯤꯟꯕ ꯍꯧꯔꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨ ꯑꯩꯅ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄꯤꯔꯣꯏ ꯑꯗꯣ ꯅꯈꯣꯏꯅ ꯃꯥꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯆꯤꯟꯅ ꯑꯗꯨꯝ ꯈꯨꯝꯃꯤꯗꯨꯗꯤ ꯑꯅꯤꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯖꯤꯛ ꯂꯥꯞꯅ ꯃꯃꯥ ꯃꯝꯇꯥ ꯂꯥꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯊꯥ ꯀꯣꯛꯂꯩ ꯅꯪ ꯆꯠꯂꯣ ꯏꯃꯥ ꯂꯥꯛꯏ ꯅꯪ ꯆꯠꯂꯣꯃꯤ ꯀꯣꯛꯂꯩꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯇꯍꯥ ꯇꯍꯥ ꯑꯦꯀꯥ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯖꯃꯨꯅꯥꯅ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯝꯇꯥꯒ ꯄꯤꯛꯇ꯭ꯔꯨꯒꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯝꯇꯥꯅ ꯖꯃꯨꯅꯥ ꯀꯩꯗꯧꯔꯦ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯨꯝꯅ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤꯕꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯅꯠꯇꯦ ꯆꯥꯎꯅ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯅꯪꯒ ꯑꯩꯈꯣꯏ ꯂꯩꯍꯥꯎꯒ ꯉꯁꯥꯏ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯂꯩꯍꯥꯎꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯤꯛꯇ꯭ꯔꯨ ꯃꯥꯗꯤ ꯇꯁꯦꯡꯅ ꯉꯁꯤ ꯑꯁꯤ ꯂꯩꯍꯥꯎꯒ ꯊꯦꯡꯅꯈꯤꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯗꯤ ꯏꯉꯛ ꯉꯛꯅ ꯏꯅꯦ ꯑꯩꯗꯤ ꯏꯇꯥꯒ ꯉꯁꯤ ꯆꯠꯃꯤꯟꯅꯕꯗꯤ ꯂꯥꯏꯔꯗꯅ ꯊꯦꯡꯐꯥꯎ ꯊꯦꯡꯅꯗꯤꯌꯦ ꯑꯇꯩ ꯏꯇꯥꯁꯤꯡꯒꯗꯤ ꯍꯪꯕꯤꯔꯨꯔꯕ꯭ꯔꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯤꯌꯦ ꯖꯃꯨꯅꯥ ꯈꯔ ꯐꯥꯊꯗꯨꯅ ꯍꯪꯉꯨꯔꯦ ꯈꯪꯗꯦ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯅꯪꯒ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯍꯪꯕ ꯂꯥꯛꯏꯕꯅꯤ ꯖꯃꯨꯅꯥ ꯏꯆꯥꯅ ꯈꯪꯗꯦ ꯍꯥꯏꯔꯕꯗꯤ ꯈꯪꯂꯝꯂꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯏꯔꯥꯡꯗ ꯂꯨꯞꯄꯁꯤꯡꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯍꯟꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯤꯔꯛꯏꯁꯦ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯏꯔꯥꯡꯕꯨ ꯇꯧꯕꯒꯦ ꯏꯆꯦꯗꯧꯅ ꯃꯆꯥ ꯋꯥꯔꯛꯄꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯟꯗ ꯃꯤꯒꯤ ꯃꯆꯥ ꯄꯜꯂꯒ ꯏꯆꯥ ꯋꯥꯔꯛꯄ ꯃꯃꯥ ꯅꯠꯇꯦ ꯑꯩꯗꯤ ꯐꯠꯇꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯐꯕꯕꯨ ꯌꯥꯎꯒꯦ ꯅꯣꯏꯒꯨꯝꯕꯒꯤ ꯃꯆꯥꯒ ꯇꯤꯟꯅꯔꯒ ꯏꯆꯥ ꯃꯥꯡꯅꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯒꯨꯝ ꯏꯔꯥꯡ ꯇꯧꯕ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯂꯥꯟꯕ ꯏꯆꯥ ꯅꯠꯇꯦ ꯆꯦꯟꯈꯤ ꯂꯥꯛꯈꯤꯕꯒ ꯑꯣꯏꯔꯝꯒꯅꯤ ꯅꯣꯡꯉꯥꯟꯕ ꯑꯣꯏꯅ ꯉꯥꯏꯔꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯃꯤꯆꯥ ꯇꯤꯟꯅꯕꯗ ꯃꯔꯣꯝꯕꯤ ꯊꯝꯕ ꯍꯩꯇꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯤ ꯏꯆꯥꯒ ꯃꯥꯒ ꯇꯤꯟꯅꯕꯗ ꯅꯣꯡꯃꯇ ꯐꯠꯇ ꯋꯥꯈꯜ ꯈꯟꯕꯗꯤ ꯂꯥꯏꯔꯗꯅ ꯂꯥꯟꯅ ꯎꯕꯁꯨ ꯂꯩꯇꯦ ꯅꯆꯥ ꯊꯥꯒꯠꯄꯗ ꯈꯔ ꯈꯤꯠꯃ ꯍꯦꯜꯂꯤ ꯏꯕꯦꯝꯃ ꯅꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯥꯗ ꯁꯥꯎꯅ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯏꯅꯦꯅ ꯏꯁꯤ ꯀꯩꯅꯦꯅ ꯈꯜꯂꯝꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦ ꯂꯥꯡꯒꯅꯨ ꯑꯩꯅ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯏꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯣꯡꯃꯇ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯕ ꯐꯪꯍꯟꯗꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟꯁꯨ ꯊꯣꯛꯍꯟꯗꯕ ꯏꯃꯥꯒꯤ ꯁꯥꯔꯩꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯒꯨꯝꯕ ꯀꯥꯡꯒ ꯊꯥꯡꯁꯤꯡꯁꯤꯒ ꯇꯤꯟꯅꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯇꯥꯅꯤꯡꯗꯦ ꯆꯥꯛ ꯇꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ
ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯁꯨ ꯇꯥ ꯀꯣꯛꯂꯩꯗ ꯈꯔ ꯊꯨꯅ ꯆꯦꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯁꯦꯝꯃꯟꯈ꯭ꯔꯦ ꯃꯥꯒꯤ ꯁꯔꯩꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯐꯨ ꯉꯥꯡꯅꯔꯛꯂꯦ ꯂꯩꯍꯥꯎꯗꯨ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯦꯔꯥꯒ ꯆꯦꯟꯈ꯭ꯔꯦ ꯃꯦꯔꯥ ꯆꯥꯕ ꯊꯛꯄ ꯋꯥꯠꯄ ꯏꯃꯨꯡ ꯅꯠꯇꯦ ꯑꯗꯨꯅ ꯐꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯩ ꯑꯗꯨꯕꯨ ꯃꯝꯇꯥ ꯃꯥꯗꯤ ꯆꯥꯗꯨ ꯊꯛꯇꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ ꯃꯆꯥꯅꯨꯄꯤ ꯂꯝꯀꯦꯠꯄꯤꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯑꯩꯒꯤ ꯏꯆꯥ ꯏꯄꯪ ꯄꯪꯖꯕꯤꯁꯤꯗ ꯍꯦꯛꯇ ꯇꯥꯏꯅꯔꯤꯕꯅꯦꯃꯤ ꯀꯨꯟꯇꯤꯅ ꯑꯗꯨꯕꯨꯗꯤ ꯇꯤꯟꯅꯕꯗꯨꯗ ꯄꯥꯈꯠꯇꯨꯅ ꯁꯨꯝ ꯍꯪꯕ ꯑꯣꯏꯔꯤꯅꯤꯗ ꯀꯩꯅꯣꯗ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯂꯥꯟꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯒ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯁꯤꯗꯕꯨ ꯀꯔꯤ ꯍꯪꯐꯝ ꯊꯣꯛꯀꯦ ꯑꯣ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯏꯆꯥꯁꯤꯗ ꯇꯥꯏꯅꯗꯧꯒꯤ ꯇꯧꯔꯤꯕ ꯂꯩꯍꯥꯎꯁꯨ ꯃꯐꯩ ꯀꯩꯅꯣ ꯑꯗꯨ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯄꯪꯂꯪ ꯂꯪꯖꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯖꯃꯨꯅꯥꯗꯤ ꯃꯔꯥꯏꯕꯛ ꯄꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯃꯨꯡꯗꯣ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯇꯕꯅꯤ ꯃꯝꯇꯥ ꯊꯃꯣꯏꯗ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯑꯗꯨꯅ ꯆꯥꯗꯨ ꯊꯛꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯌꯦꯡꯉꯨꯗ ꯅꯨꯄꯥꯗ ꯅꯠꯇꯅ ꯑꯋꯨꯟꯄꯣꯠꯀꯅꯦ ꯑꯅꯤꯅ ꯈꯨꯖꯤꯡ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯝꯇꯥꯒꯤ ꯋꯥꯗꯨꯗ ꯆꯥ ꯊꯛꯄ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯅꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯝꯇꯥ ꯃꯥꯗꯤ ꯊꯋꯥꯒ ꯆꯥꯗ ꯃꯆꯥꯅꯨꯄꯤꯕꯨ ꯊꯥꯒꯠꯇꯅ ꯉꯥꯡꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯣꯛꯂꯩꯗ ꯆꯦꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤ ꯄꯥꯎ ꯇꯥꯕꯗ ꯀꯣꯛꯂꯩꯒꯤ ꯃꯃꯥ ꯁꯨꯃꯇꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯔꯛꯏ ꯅꯄꯥꯒꯩꯒꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯥꯡꯒꯣꯜ ꯀꯥꯔꯨꯗꯅ ꯂꯨꯍꯣꯡꯅ ꯋꯥ ꯂꯣꯏꯅꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯑꯩꯅꯁꯨ ꯄꯥꯝꯗꯕ ꯅꯨꯄꯤꯁꯦ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯍꯥ ꯅꯪꯅꯦ ꯏꯃꯥꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯎꯗ꯭ꯔ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂꯨꯁꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯛꯅꯕ ꯇꯥꯔꯦ ꯃꯤ ꯀꯣꯛꯂꯩ ꯃꯃꯥ ꯃꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯅ ꯆꯠꯆꯕꯅꯤ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯊꯛꯇ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯞꯅ ꯃꯥ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯁꯨꯃꯇꯤ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯏꯅꯦꯅ ꯅꯪꯒ ꯑꯩꯈꯣꯏ ꯀꯣꯛꯂꯩꯒꯁꯦ ꯈꯪꯅꯩ ꯆꯥꯅꯩ ꯈꯪꯗꯕꯅ ꯏꯅꯦꯅ ꯅꯈꯣꯏ ꯃꯥꯝꯃꯒ ꯇꯥꯟꯅꯗꯨꯅ ꯈꯨꯜ ꯊꯪꯅꯕꯗꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ರೆ ꯅꯪꯅꯦ ꯏꯅꯦꯕꯨ ꯋꯥꯔꯧꯒꯅꯨ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯣ ꯂꯩꯀꯥꯏꯅ ꯃꯆꯦꯟ ꯆꯠꯄ ꯑꯉꯝꯕ ꯑꯃꯒꯤ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯂꯁꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯗꯨ ꯅꯠꯇꯅ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯕ ꯇꯥꯔꯦ ꯅꯪ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯆꯠ ꯑꯝꯇꯀ ꯏꯅꯦꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯊꯦꯡꯕꯃꯛꯄꯨꯗꯤ ꯅꯠꯇ꯭ꯔꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯇꯃꯛ ꯑꯣꯏꯔꯤ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯂꯣꯠꯁꯤꯟꯗꯨꯅ ꯏꯅꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯅꯆꯥꯁꯨ ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯈꯪꯍꯧꯗꯕꯅ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯑꯩ ꯆꯠꯆꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯤꯛꯇ꯭ꯔꯨ ꯑꯗꯨ ꯀꯣꯛꯂꯩꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯈꯥꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯌꯨꯝ ꯌꯧꯔꯕꯗ ꯄꯤꯛꯇ꯭ꯔꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥꯗ ꯇꯝꯃꯤ ꯃꯝꯇꯥ ꯁꯥꯎꯅ ꯀꯔꯤ ꯃꯣꯏꯒꯨꯝꯕ ꯑꯃꯅꯁꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩ ꯆꯠꯀꯦ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ ꯈꯪꯒꯅꯦꯕ ꯏꯃꯥ ꯌꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯝꯇ ꯇꯧꯕꯤꯔꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯂꯩꯀꯥꯏꯗ ꯀꯔꯤ ꯊꯥꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯑꯩꯕꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯅ ꯍꯤꯡꯍꯟꯕꯤꯌꯣ ꯃꯝꯇꯥ ꯅꯨꯡꯉꯥꯏꯇꯅ ꯍꯩ ꯏꯆꯥꯕꯨ ꯏꯃꯥꯅ ꯐꯥꯖꯤꯟꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕꯗꯨꯗ ꯏꯃꯥꯅ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤꯅꯦ ꯌꯦꯡꯉꯣ ꯅꯅꯝꯕꯗꯣ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯧꯗꯤ ꯅꯠꯇꯦ ꯑꯗꯨꯅꯕꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯏꯆꯥꯗꯁꯨ ꯊꯣꯛꯇꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯇꯧꯕꯅꯤꯅꯦ ꯌꯥꯔꯦ ꯏꯃꯥꯕꯨ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯏꯃꯥꯒꯤ ꯋꯥꯆꯥꯎꯗ ꯅꯆꯥꯕꯨ ꯃꯇꯝ ꯆꯥꯗꯅ ꯊꯥꯒꯠꯄ ꯄꯥꯝꯕꯗꯨꯅ ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯁꯔꯥ ꯆꯠꯂꯛꯑꯅꯤ ꯏꯃꯥꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯧꯔꯤꯒꯦ ꯑꯩꯕꯨ ꯐꯅ ꯈꯟꯕꯤꯒꯗꯕꯗꯣ ꯏꯃꯥꯒꯤ ꯅꯇꯧ ꯑꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯅꯣꯛꯅꯍꯟꯕꯤꯔꯅꯤꯌꯦ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ ꯃꯈꯣꯏꯅꯕꯨ ꯀꯩꯗꯧꯅꯦꯒꯦ ꯏꯃꯥ ꯂꯩꯔꯤ ꯑꯗꯨꯒꯤꯕꯨ ꯇꯣꯛꯑꯁꯤ ꯅꯨꯄꯥ ꯑꯐꯕ ꯌꯥꯝꯅ ꯂꯩꯌꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯤꯛꯇ꯭ꯔꯨ ꯄꯦꯟꯗꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗꯨꯁꯨ ꯃꯊꯪ ꯇꯥꯟꯅꯔꯛꯇꯨꯅ ꯆꯤꯕꯣꯟ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯂꯤ ꯑꯣꯆꯦꯅꯤꯅ ꯆꯠꯂꯦꯌꯦ ꯑꯗꯨꯒ ꯏꯆꯦ ꯁꯨꯃꯇꯤꯅ ꯄꯥꯝꯗꯦꯅ ꯇꯥꯟꯊꯣꯔꯛꯑꯦꯌꯦ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯃꯆꯥꯗꯣ ꯌꯥꯝ ꯊꯥꯒꯠꯅꯤꯡꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯝꯇꯥꯗꯨꯅ
ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯩꯌꯦꯗꯅ ꯑꯃꯨꯛꯇꯣꯏꯕ ꯉꯥꯡꯕꯗ ꯄꯤꯛꯇ꯭ꯔꯨꯗꯣ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯌꯨꯝ ꯊꯪꯅꯕ ꯏꯅꯦ ꯃꯦꯝꯇꯣꯟ ꯍꯥꯏꯔꯛꯏꯅꯤ ꯑꯩꯁꯨ ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ ꯑꯗꯨꯅꯤ ꯅꯥꯄꯜ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯃꯣꯔ ꯑꯣꯏꯔꯒ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯅ ꯇꯧꯈꯤꯕꯗꯨꯒꯤ ꯀꯔꯦꯝꯕ ꯐꯪꯂꯤꯕꯅꯤ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯤꯒꯤ ꯃꯁꯦꯟꯕꯨ ꯀꯔꯝꯅ ꯃꯦꯜꯂꯨꯕ ꯉꯝꯒꯅꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ ꯏꯀꯥꯏꯕꯅꯁꯨ ꯂꯩꯀꯥꯏ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯆꯥꯛ ꯐꯥꯎꯕ ꯃꯔꯨ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯝꯇꯥꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯊꯧꯕꯒ ꯊꯦꯝꯕꯤꯒꯁꯨ ꯆꯥꯎꯕꯤ ꯃꯥꯅ ꯐꯖꯅ ꯍꯥꯏꯔꯕꯗ ꯃꯝꯇꯥꯅ ꯂꯧꯁꯤꯟꯗꯨꯅ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤ ꯊꯦꯝꯕꯤ ꯃꯅꯦꯝꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯤꯛꯇ꯭ꯔꯨꯁꯤ ꯀꯝꯗꯧꯁꯤꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯃꯁꯥꯁꯦ ꯁꯨꯝ ꯁꯣꯜꯂꯛꯀꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯀꯝꯗꯧꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯂꯩꯍꯥꯎꯗꯣ ꯑꯝꯇ ꯀꯧꯕꯤꯔꯨꯒꯦꯔꯣ ꯃꯥꯕꯨ ꯑꯝꯇ ꯊꯦꯝꯃꯟꯁꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯂꯨꯍꯣꯡꯒꯗꯕꯁꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯑꯩꯅ ꯉꯥꯡꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯅꯤꯗ ꯏꯃꯥ ꯐꯔꯦꯁꯦ ꯏꯃꯥ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯑꯩ ꯑꯣꯏꯅ ꯀꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯅ ꯂꯩꯍꯥꯎꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯃꯥꯁꯨ ꯃꯇꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕꯅꯤ ꯌꯥꯎꯗꯕꯒ ꯌꯥꯔꯣꯏ ꯏꯇꯥ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯃꯝꯇꯥꯁꯨ ꯆꯪꯂꯛꯇꯨꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎ ꯅꯪ ꯏꯅꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯅꯦ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯅ ꯂꯝꯖꯤꯡꯂꯨꯔꯦ ꯑꯩꯅ ꯏꯆꯥꯕꯨ ꯐꯍꯟꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯀꯅꯥꯒꯁꯨ ꯄꯨꯜꯍꯟꯗ ꯆꯠꯅꯕꯤ ꯈꯪꯅ ꯌꯨꯝꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯨꯔꯦ ꯃꯁꯤꯒꯤ ꯐꯠꯇꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯏꯆꯥ ꯊꯥꯒꯠꯄ ꯄꯥꯝꯂꯨꯕ ꯑꯩꯁꯦ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯉꯦ ꯅꯪ ꯏꯅꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯌꯦꯡ ꯏꯅꯝꯃꯍꯣꯏ ꯇꯥꯆꯧꯍꯣꯏꯒ ꯄꯨꯟꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯗꯕꯅꯤꯀꯣ ꯍꯣꯏꯗꯍꯦ ꯌꯥꯎꯔꯒ ꯂꯣꯏꯔꯦꯗꯅ ꯏꯆꯥꯒꯤꯕꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯝꯇꯥ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯃꯁꯥꯕꯨ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯗ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯤꯟꯅꯍꯟꯗꯨꯅ ꯃꯇꯥꯁꯤꯡꯕꯨ ꯄꯨꯜꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ